Super power haiba wahisi hek tabaga aikhoigi wakhalda US Russia haina lai 20th century gi masaksi US amadi USSR ani gi marakta leinakhiba Cold War duna sembi rakhi 21st century dana China kanna kapkhalae adubu leibak sing asina Malem gi phambak thakta awang mathaki fida phangdringai chahi kaya gi mamangda Pikkhraba ithat amana Malem sigi samudra kaithel amade apunba misingi masung amagi mathakta lenga amme Lobby Racing Asigi topic Britain the original superpower British Empire gi khwai maton lomba tangkak 20th century gi angan ba sarukta Malem pumba gi mafam 25% control tawduna missing million chamri henba bu lengak lamkhe British Samrajya da numit tade hainaram libadune India gi cha bagan singdagi hauraga Africa gi sana khoni fauba Hong Kong gi mathau chin khraba hithangfam singdagi Australia gi thap khraba kachin fauba Britain Malem sin thongna yoramme adubu khwaidagi ngakningai oiribade Europe ki chidai da leiba nong jugan khraba ithat macha sina Malem kamdawna dominate tawba ngamlam libano haiba asine Mangal Naibi Girls Hostel Langthabal Kunja Awang Laikai Kanchipur Hana DM College of Science Mathematics Department ki HOD Obiramba Huidrom Jayanta Kumar gi guidance makhada nauna hangjaba class 7 to 10 gi nupimcha singtagi oiba hostel ni Ahan malakpa mahiroi taragi oina mingjal cell 30% tajagani hostel sigi thoidokpa features khara hajarabada comprehensive classes subject khudingmak well qualified orba oja singtana takpi tambigani concept mastery sothaba satra singda akhanaba mityeng real life skills school gi curriculum lanba tasing hingbada changba special classes ideal environment Luna laba larik pafam pothafam marang kaina leiba haikol lekol na question ba ingchikpa hostel ni Nutritious meals hakchang da kanaba machi oiba chinjak tamakpi loinana van service ki khudong jaba su fangbigani punsi da mai pakpa mapung faba mi amamam oinabagi damak ngasimak screen da hapcharibe number sing sida call tawbirao Mangal Naibi Girls Hostel your guiding light to excellence Mamangi video sing da su hanna haijakibadune leibak amagi maraibak lepiba khwaidagi maru oiba maram geography na wahang sige paukhum adumak oigani Tim Marshall amadi Jared Diamond ani na tattana hai khwaidagi hai singlaba luching purel singdudagi de leibak amagi geography fangliba resource cheliba turel climate lalo lambi asina chingba singna leibak tugi maraibak lepibagi thaudang sathina chawba hele Britain gi success story gi maram sing amamam ta oina khangminarase ahanbada ithat oibagi khudong chaba mainland Europe si loinaidraba lan singe lanbung tattana oiramme France, Germany, Spain, makhoi loinamak chahicha kaya dagi amana amabu landa sinba amade yawol kaya amana ikheng tahan balep hankhide adubu Britain gidi mahausa gi oiba thangapat English Channel na ngakthok piramme Europe chaklingai Britain de samgat sagat patana masaruk oiramme Khudum khara hairabada 1688 dagi 1648 faw sokna khiba 30 years war Central Europe toirabasu Britain di matuna masokhide aduna matang asida makhoigi lalol itiki network fagat handuna senmitlon gi yumfam tholamme ani subada 1803 dagi 1815 faw sokna khiba Napoleonic Wars Napoleon na Europe ki leba kaya nei khaibada Britain di makhoigi mapangan kalaba navy gi marumda asoi angam yaudana leikhe ahanba amadi ani subalanjaw gi matam Bom kaya pokhai jakrabasu Britain di yeknaba singna occupy tawsin khide English Channel na khan khibena Britain de France Poland gum haktheng na yeknaba gi lanmina landa salakhide atai lebak sing masagi defense lomda senyam thadaringai lan loiba khuding nauna semgat sagat naba hotnaringai Britain di makhoi gi navy gi mapangal khankhat hanke amadi senmitlon chawkhat halakhe ani subamaram British Navy gi lamba leiramde Maikai mari mag ising na koisinduna Atlantic amadi Europe ki maru oibalalo lambi gi tinafam da leiramba Britain Naval power oiraktaningai maram suklai leikide asang ba lekang gi ngamkhai leitabanina makhoi gi military resource pumba Malem gi khwai mapangal kanba navy semgat pada haithaba ngamkhe Britain na fangkhiba strategic advantage sing adude mahausa gi hithangfam Britain gi samudra torbanda kutsin hanjinba mafam yamna lei Sigumba hanjin duna leiba mafam singse hithangfam oinabagidama khwaidgi chunai Portsmouth, Plymouth, Liverpool, Jahaz Safam amade global commerce ki mayol oirakhe. Mathangda
Atlantic yausinba yaba Mediterranean Sea ki akoibada leiba shakti leiraba leibak-sing Khudum oina France, Italy, Spain amadi Ottoman Empire di Atlantic Mahasagar ga hakthengna thangnade adubu Britain gidi masigi khudongchabasi leibana atai power sing duga yengnabada Africa, Asia amadi America da hena thuna hena toina yoruba ngamlamme mathangda resource mafam khangna sizinaba yaramba France, Prussia gumba continental power sing de Makhoigi lekang amadi ising lanmi anigi marakta resources yanthokpa mathau takhe adubu Britain di samudra dominate tawba haiba amatta ngarba pandamsi fangnanaba sel pulap haithaba ngamlamme Navy khwaidagi mapangal kanbanina samudraga mari leinaba kanglon atai leibak singda namdana ilhanba makhoida oijaba mawongda talalonba amade makhoigi loilam sing fajana ngak senba ngamkhe mathangda Malem gi mafam sing yam nganna lausilamba Mapangal kanba Navy hek leibaga matam manghandana North America, Caribbean amadi West Africa da colonies linkhatuna French, Portuguese amadi Dutch amata changsilakdringai maru oiba mafam sing paisin khe colony sing si lanthum sungnaba engine oina ubana Caribbean dagi chini America dagi hidak mana India dagi lasing amadi Africa dagi sana Britain da honjilakhe Puarigi khwaidagi shakti leiba corporation ama oiriba East India Company haribase lalonba khak natana India da mapu sajilaktuna lanthum I chupagum chupangam khe atai leibak sing na haudringai yam ngan khatna mahi tamfam wild sang amade lengak paga mari leinaba loishang sing linkhatuna colony sing da marata sinbangam khe ngalamba asina Britain na Malem gi khwaidagi kana gadaba mafam pumba makhoigi oisinba ngam khibane Atai laktringai lanban lambi thong railway na chingba infrastructure sing amade sadoktriba machak yonba yaraba pothok hontok honjin tawnaba network semgatuna chahicha kaya British Empire bu kananasu inthuba ngamkhidabane Mari subamaram Industrial Revolution Britain da yot amadi afaba quality gi koila marang kaina fange masina sing oiduna Britain da Industrial Revolution thulakhi Koila amadi yot karkhana singi manakta nakna fanglambana hontok honjin tawbagi achangmal hantahan biramme Thames Mersey amadi Severn gumpa jahaz thodok thaujin tawbayaba turel sing lerambana su henna khudong chahallamme weather su nungaiba oibana potsa sangsing chahi chupa ayat apan yaudana mathau tawbayaramme sumdodana makhoigi yamlaba ahongba pothok sing malem gi kaithel ayamba paisinduna yonsillamme matau asumna Britain lanthum paisilakhibane Fara bakhutlai na su makhoigi yeknabasing laina maithiba piba ngamlamme masinda taba atai factor khara samlapna hairabada 1688 ki glorious revolution gi matung Britain da ningthau khuba munabagi lan gumba luching batoina sinba asina jingbasing kaya thokidre political stability lerakpa asina long term planning tawba yarakhe 1694 da Bank of England linkhalakpa amade atai financial institution sing tholakpana lalol itik amadi mathau taba infrastructure semgat sagatpada achangba sel puba fanghallamme fattaba ojarabasu minai lalonbana sendong chauna tansilaktuna British economy amade infrastructure gi sing oirakhi Britain na Malem gi khwaidagi hanba superpower oibangam khribase daw yabagi natragana chanarubagi natte British singi lu tongda hena faba I Challamba sunatte mahusana chanbirambagi mathakta ningthina thaurang thausil tawduna kanaba sing lokpa hirambagine ngasigi wahang karamba anoba invention na industrial revolution hawhalakpada achauba role lawkhibage haibiramo